ꯍꯥꯏꯗꯤ ꯋꯨꯝ ꯀꯦꯟꯁꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯦꯕꯤꯇꯤꯁꯦ ꯁꯤꯒꯤ ꯀꯦꯟꯁꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯏꯒꯨꯝꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯀꯣ ꯆꯠꯇꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯠꯄ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯦꯟꯁꯦ ꯂꯦꯞꯄꯨꯔ ꯃꯇꯨꯡꯁꯤꯗ ꯑꯍꯜ ꯂꯃꯟꯅ ꯆꯍꯤ ꯀꯣ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯗꯅ ꯍꯦꯟꯅ ꯐꯪꯉꯦꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯅ ꯃꯣꯏꯗ ꯍꯥꯏꯗꯤ ꯃꯦꯟꯁꯦ ꯂꯦꯞꯄꯨꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯣ ꯁꯤ ꯐꯠꯇꯕ ꯁꯥꯏꯟ ꯑꯃꯅꯦꯕꯀꯣ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯨꯝꯕ ꯇꯧꯕꯤꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯤ ꯇꯧꯔꯒ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯊꯤꯛꯅꯦꯁ ꯑꯣꯏꯕ ꯌꯦꯡꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯦꯡꯗꯣꯛꯑꯒ ꯃꯥꯒꯤꯗꯣ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯤꯃꯦꯟꯒꯁꯦ ꯊꯥꯔꯒ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯀꯥꯏꯅ ꯂꯩꯔꯤꯕꯀꯣ ꯑꯗꯨꯝꯕ ꯇꯧꯍꯧꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯦꯟꯁꯔ ꯁꯔꯚꯤꯁꯀ ꯍꯥꯏꯕꯁꯤ ꯃꯆꯤꯟꯁꯤꯒꯤ ꯀꯩꯅꯣ ꯀꯦꯟꯁꯔꯁꯤꯅꯕꯨ ꯍꯧꯖꯤꯛꯀꯤ ꯑꯉꯧꯕ ꯆꯠꯄꯒꯁꯦ ꯊꯤꯕ ꯆꯠꯄ ꯁꯤꯒꯨꯝꯕꯁꯦꯀꯣ ꯁꯤꯁꯦ ꯑꯣꯏꯒꯜꯂꯦꯕꯀꯣ ꯑꯗꯒꯤ ꯁꯤ ꯀꯥꯟꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯦꯞꯁꯃꯤꯌꯔ ꯂꯧꯕ ꯀꯥꯏꯅ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯗ ꯂꯥꯛꯑꯀꯥꯟꯗ ꯄꯦꯞꯁꯃꯤꯌꯔꯒꯨꯝꯕꯒꯁꯦ ꯂꯧꯔ ꯌꯦꯡꯕꯤꯕꯀꯣ ꯃꯥꯏꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯀꯦꯟꯁꯔ ꯁꯔꯚꯤꯁꯀꯤꯗꯤ ꯑꯃꯨꯛ ꯄ꯭ꯔꯤꯚꯦꯟꯁꯟꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ HPV ꯚꯦꯛꯁꯤꯟ ꯀꯥꯏꯅꯁꯨ ꯂꯥꯛꯑꯦꯕꯀꯣ ꯁꯤꯒꯤ HPV ꯚꯦꯛꯁꯤꯟꯁꯦ ꯑꯩꯈꯣꯏꯅ ꯀꯣꯁꯂꯤ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯞꯄꯤꯕ ꯌꯥꯏ ꯀꯟꯁꯜ ꯇꯧꯔꯒꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯒꯤ ꯄ꯭ꯔꯤꯀꯣꯁꯟꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯣꯟꯅ ꯍꯥꯏꯗꯤ ꯆꯥꯟꯁꯦꯁꯇꯣ ꯌꯥꯝꯅ ꯃꯥ ꯑꯣꯏꯔꯦ ꯆꯍꯤ ꯑꯩꯈꯣꯏꯅ 90ꯒ ꯍꯦꯜꯂꯛꯑꯕꯁꯦꯀꯣ ꯃꯣꯏꯗ ꯏꯁꯨ ꯑꯃꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯦꯔꯦꯠ ꯂꯦꯞꯈꯤꯕꯀꯣ ꯆꯍꯤ 90 ꯁꯨꯔꯀꯥꯟꯗ ꯍꯥꯏꯗꯤ ꯄꯦꯔꯦꯠꯁꯦ ꯂꯦꯞꯈꯤꯕꯒꯤ ꯃꯣꯏꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯁꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕꯀꯣ ꯑꯗꯒꯤ ꯃꯤꯍꯨꯟ ꯌꯥꯝ ꯆꯣꯡꯉꯦꯒ ꯍꯥꯏꯕ ꯏꯃꯣꯁꯅꯦꯜ ꯌꯥꯝ ꯑꯣꯏꯕ ꯍꯦꯛꯇ ꯀꯩꯅꯣ ꯏꯁꯨ ꯃꯆꯥꯗ ꯍꯦꯛꯇ ꯀꯞꯄ ꯈꯣꯠꯄ ꯀꯣ ꯑꯗꯒꯤ ꯆꯍꯤ 90 ꯁꯨꯔꯗꯤ ꯅꯨꯄꯤꯒꯤꯗꯤ ꯍꯥꯏꯗꯤ ꯍꯣꯔꯃꯣꯅꯦꯜꯁꯤꯡꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯅꯦꯕ ꯗꯤꯁꯇꯔꯕ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯌꯥꯝꯅ ꯃꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯂꯩꯕꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯑꯉꯧꯕ ꯆꯠꯄꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯅꯝ ꯅꯝꯊꯤꯕ ꯀꯠꯆꯕꯒꯨꯝꯕ ꯀꯌꯥ ꯌꯥꯎꯔꯛꯄ ꯌꯥꯝ ꯆꯠꯂꯕ ꯅꯨꯡꯇꯤꯒꯤ ꯄꯦꯗꯀꯁꯦ ꯆꯦꯟꯖ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯁꯨ ꯀꯟꯁꯜ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯐꯖꯩ ꯍꯥꯏꯗꯤ ꯃꯥꯅ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯝꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯉꯥꯡꯈꯥꯎꯒꯤ ꯃꯆꯤꯟꯁꯦ ꯁꯤꯁꯤꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦꯕ ꯁꯤ ꯏꯟꯐꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯇ꯭ꯔꯤꯠꯃꯦꯟꯒ ꯇꯧꯍꯧꯗ ꯇꯥꯔꯗꯤꯀꯣ ꯀꯦꯟꯁꯔꯒꯁꯦ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯍꯨꯝꯁꯨꯕꯗꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯃꯦꯟꯁꯦ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗꯀꯣ ꯁꯤꯗꯤ ꯆꯍꯤ 90 ꯍꯦꯜꯂꯕ 50 ꯍꯦꯜꯂꯕ ꯃꯇꯨꯡꯁꯤꯗ ꯍꯥꯏꯗꯤ ꯏ ꯂꯥꯛꯄꯁꯦ ꯁꯤꯁꯨ ꯐꯠꯇꯕ ꯑꯃꯅꯦꯕꯀꯣ ꯁꯤꯒꯤ ꯀꯦꯕꯤꯇꯤꯁꯤ ꯀꯦꯟꯁꯔꯕꯨ ꯑꯣꯏꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯩ ꯃꯆꯤꯟꯁꯦ ꯀꯦꯟꯁꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯁꯤꯁꯨ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯑꯗꯨꯝ ꯇꯧꯒꯗꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯒꯥꯏꯅꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯁꯤꯡꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯄꯨꯛ ꯅꯥꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯇꯨꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯤꯁꯅ ꯆꯥꯎꯊꯣꯛꯄꯁꯦꯀꯣ ꯁꯤꯁꯦ ꯏꯚꯟ ꯃꯤ ꯈꯔꯗꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯇꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯌꯥꯎꯕ ꯍꯥꯏꯗꯤ ꯊꯥ 9-10 ꯑꯗꯨꯝ ꯆꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯒ ꯁꯣꯔꯒꯁꯦ ꯍꯣꯟꯕ ꯉꯝꯗ꯭ꯔꯀꯥꯟꯗꯒ ꯂꯥꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯁꯦ ꯈꯪꯕ ꯍꯥꯏꯗꯤ ꯄꯨꯛꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯆꯥꯎꯈꯠꯂꯛꯄ ꯒꯨꯝꯕ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯌꯦꯡꯗꯣꯏꯕ